ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯔꯝꯗꯝꯁꯤꯒꯤ ꯑꯁꯤ ꯑꯅꯥꯅ ꯊꯜꯂꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯊꯋꯥꯏ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯁꯤꯗ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯃꯥꯒꯤ ꯑꯔꯩꯕ ꯈꯥꯏꯖꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯃꯐꯝꯁꯤ ꯇꯥꯟꯅ ꯂꯥꯛꯄꯤꯕꯁꯦ ꯉꯝꯈꯠ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯔꯝꯗꯝꯁꯤꯒꯤ ꯀꯩꯅꯣ ꯈꯟꯖꯔꯨꯕꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯔꯁꯨ ꯊꯥꯔꯅꯤꯅ ꯈꯟꯗꯅ ꯏꯔꯝꯗꯝꯁꯦ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕꯤꯍꯧꯋꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯑꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯄꯥꯎꯗꯝꯕꯤꯌꯨ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯈꯔꯁꯤ ꯑꯃꯨꯛ ꯃꯤꯁꯦ ꯌꯥꯝꯖꯕ ꯅꯠꯆꯗꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯉꯥꯛꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯂꯩꯔꯤ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯍꯥꯏꯖꯔꯛꯇꯣꯏꯁꯤ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥꯅꯤ ꯑꯣꯖꯥꯗꯒꯤꯁꯨ ꯑꯩꯈꯣꯏꯁꯦ ꯍꯣꯖꯥꯏꯌꯨꯝꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗꯒꯤ ꯋꯥꯍꯩ ꯑꯃꯅꯤ ꯈꯤꯇꯪ ꯂꯧꯖꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯑꯣꯖꯥ ꯍꯣꯏꯅ ꯀꯩ ꯈꯟꯕꯤꯕ ꯀꯩꯗꯧꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯐꯝꯗ ꯑꯩꯈꯣই ꯂꯤꯂꯤꯞ ꯀꯦꯝꯞ ꯍꯥꯡꯉꯤꯕ ꯂꯤꯂꯤꯞ ꯀꯦꯝꯞ ꯍꯥꯡꯉꯤꯕ ꯃꯐꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯍꯣꯖꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯄꯨꯟꯕ ꯁꯪꯁꯊꯥꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯤꯂꯤꯞ ꯀꯦꯝꯞꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯁꯤꯗ ꯑꯗꯨꯛ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯒꯤ ꯍꯣꯖꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗꯩꯗ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯅꯣꯡꯖꯨꯝ ꯍꯥꯏꯔꯤꯕ ꯍꯟꯗꯛ ꯑꯋꯥꯕ ꯇꯥꯈꯤꯕ ꯃꯤ ꯌꯥꯝꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯁꯤꯗꯩꯗ ꯑꯩꯁꯨ ꯃꯣꯏꯒꯤ ꯒꯥꯏꯗ ꯑꯣꯏꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯄꯧꯔꯥꯕꯤ ꯍꯥꯏꯔꯤꯕ ꯂꯝꯗꯝꯗꯨꯗꯒꯤ ꯑꯩ ꯒꯥꯏꯗ ꯇꯧꯕ ꯌꯥꯎꯖꯕ ꯂꯥꯛꯆꯕꯅꯤ ꯃꯐꯝꯁꯤꯗꯩꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯄꯥꯔꯤ ꯃꯃꯨꯡꯕꯥꯡꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯏꯝꯐꯥꯜ ꯏꯁꯇ ꯑꯩꯈꯣꯏ ꯂꯥꯛꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯦꯝꯞꯁꯦ ꯈꯥꯃꯦꯟꯔꯣꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯅꯣꯅꯣ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯁꯤꯒ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡ ꯏꯆꯤꯟꯅꯥꯎꯁꯤꯡꯒ ꯎꯅꯔꯒ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯉꯁꯤ ꯑꯃꯨꯛ ꯑꯁꯤ ꯃꯐꯝꯁꯤꯒ ꯂꯥꯛꯆꯔꯤꯕꯅꯤ ꯏꯝꯐꯥꯜ ꯏꯁꯇ ꯑꯗꯣ ꯑꯩ ꯃꯌꯥꯝꯗꯁꯨ ꯑꯁꯨꯝ ꯎꯠꯂꯛꯀꯦ ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯑꯩꯈꯣꯏ ꯈꯥꯃꯦꯟꯔꯣꯛꯀꯤ ꯆꯤꯡꯁꯦ ꯑꯁꯤꯒ ꯃꯅꯤꯡꯗ ꯎꯔꯤꯕꯁꯦ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯌꯦꯡꯕꯤꯌꯨ ꯇꯞꯅ ꯇꯧꯔꯒꯁꯦ ꯃꯅꯤꯡꯂꯣꯝꯗ ꯎꯔꯤꯕ ꯆꯤꯡꯁꯦ ꯑꯁꯦ ꯈꯥꯃꯦꯟꯔꯣꯛꯅꯤ ꯑꯁꯤ ꯈꯥꯃꯦꯟꯔꯣꯛꯇ ꯂꯩꯔꯤꯕ ꯍꯟꯗꯛꯇ ꯊꯣꯛꯈꯤꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯁꯤꯒꯤ ꯃꯐꯝꯁꯤꯒꯅꯤ ꯊꯣꯛꯏꯕꯁꯦ ꯈꯥꯃꯦꯟꯔꯣꯛꯀꯤ ꯆꯤꯡꯁꯤꯒ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯒ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯈꯔ ꯇꯧꯖꯔꯝꯒꯦ ꯂꯥꯛꯏꯗ ꯃꯇꯦꯡꯁꯤꯡꯗꯣ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯈꯥꯃꯦꯟꯔꯣꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯗ꯭ꯌꯨꯇꯤ ꯇꯥꯅ ꯂꯩꯍꯧꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯔꯒꯗꯤ ꯆꯪꯉꯛꯑꯅꯤ ꯌꯥꯗ꯭ꯔꯒꯗꯤ ꯆꯪꯉꯔꯣꯏ ꯑꯗꯣ ꯑꯩꯈꯣই ꯃꯅꯤꯡꯒꯤ ꯆꯤꯡꯁꯦ ꯈꯥꯃꯦꯟꯔꯣꯛꯅꯤ ꯌꯥꯝ ꯅꯛꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯩ ꯀꯦꯃꯦꯔꯥꯗ ꯖꯨꯝ ꯇꯧꯔꯒ ꯎꯠꯄ ꯌꯥꯕ ꯈꯔ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯎꯠꯄ ꯌꯥꯗ꯭ꯔꯒꯅ ꯎꯠꯇꯔꯦ ꯑꯗꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩ ꯍꯧꯖꯤꯛ ꯃꯅꯨꯡ ꯆꯪꯅꯕ ꯇꯧꯖꯔꯒꯦ ꯑꯩꯅ ꯁꯤꯒ ꯈꯨꯟ ꯉꯥꯛꯏꯕꯁꯤꯀꯣ ꯏꯃꯥ ꯍꯥꯏꯕ ꯑꯍꯥꯟꯕꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯃꯥꯏꯗꯣ ꯈꯨꯠꯂꯥꯏ ꯀꯩꯀꯥꯛꯇꯤ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯨꯠꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁꯀ 10ꯒꯨꯝꯕꯗꯤ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯉꯥꯛꯏꯃꯤꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯅꯔ ꯉꯥꯛꯑꯦ ꯑꯗꯣ ꯏꯔꯩꯀꯥꯏ ꯏꯔꯝꯗꯝꯁꯦ ꯃꯩ ꯆꯥꯛꯈꯤꯗꯔꯥꯅ ꯍꯥꯏꯕꯒꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤꯅ ꯉꯥꯛꯏ ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯗꯕ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕ ꯂꯣꯏ ꯊꯥꯗꯣꯛꯑꯦ ꯊꯋꯥꯏ ꯀꯩꯅꯣꯁꯤꯕꯨ ꯀꯜꯂꯗꯤ ꯍꯥꯏꯅ ꯉꯥꯛꯅꯔꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯊꯪꯅꯅ ꯂꯩꯔꯤꯕ ꯏꯆꯦꯁꯤꯡꯁꯤꯒꯤꯀꯣ ꯑꯗꯨꯒꯤ ꯅꯍꯥꯟ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤ ꯑꯃꯅꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯎ ꯏꯆꯦ 또 ꯑꯁꯤꯗ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯕꯤꯌꯨ 아다 우리ꯕ ꯆꯤꯡꯗꯣꯜ ꯑꯁꯦ ꯍꯣꯏ ꯍꯣꯏ ꯑꯁꯤꯗꯩꯗ ꯃꯣꯏꯅ ꯕꯪꯀꯔ ꯁꯥꯖꯜꯂꯛꯑꯦ ꯑꯗꯨꯀꯥꯟꯗ ꯑꯁꯤꯒꯤ ꯃꯄꯥꯗ ꯑꯩꯈꯣꯏꯅ ꯍꯤꯡꯒꯣꯜ ꯀꯣꯏꯖꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯍꯦꯛꯄ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯃꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅ ꯍꯦꯛꯇꯣꯛꯑ ꯆꯥꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯁꯣꯝꯗ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯒꯤ ꯅꯣꯡꯃꯩꯒꯥꯁꯦ ꯍꯦꯛꯇ ꯀꯥꯞꯊꯣꯔꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯖꯕ ꯅꯠꯇꯕꯅꯤꯅ ꯂꯩꯖꯔꯤꯕ ꯈꯨꯟꯖꯥꯁꯤꯗꯤ ꯅꯣꯡꯃꯒꯤ ꯁꯤꯡ ꯈꯔ ꯆꯟ ꯂꯧ ꯈꯔ ꯀꯨꯝ ꯑꯗꯨꯒ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯍꯤꯡꯒꯣꯜ ꯈꯤꯇꯪ ꯀꯣꯏꯖꯔꯒ ꯍꯤꯡꯅꯕ ꯍꯣꯠꯅꯖꯕꯗ ꯑꯩꯈꯣꯏꯅ ꯂꯥꯟꯒꯤ ꯋꯥꯈꯜ ꯁꯨꯡꯈꯟ ꯈꯟꯕ ꯅꯠꯇꯦ ꯃꯣꯏꯗꯤ ꯍꯥꯟꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯔꯤꯌꯟ ꯁꯨꯗ ꯂꯩꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯗꯥꯔꯀꯥꯟꯗ ꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖ ꯀꯌꯥꯔꯛ ꯍꯣꯏꯗꯣꯛꯑꯀꯥꯟꯗ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯑꯗꯒꯤ ꯑꯥꯗ ꯊꯕꯛ ꯁꯨꯕ ꯆꯪꯕ ꯃꯇꯝꯗꯅꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯆꯪꯉꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯐꯨꯕꯤꯔꯛꯄ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯑꯌꯥꯎꯕꯒꯁꯤꯡꯁꯦ ꯂꯧꯕꯤꯍꯧꯕ
सुमाइना अखोइजे तो जम ओट पनैना तौ थम्मेबा तोजर अदुम तौरगा लाबा अखोइ असी मतांगदा अखोइ पाबुंग बिरेन होय मथक्ता कै हाइनिंग वाफम खरा लेबरा अखोइना हजि हाइजनिंगनिसे मखोइगिजु कनो कनो मियंग चंगन बिबा पामी मियंग चंगन बिबा पामी अखोइ शांति पामी सुजरगा चाजबा अखोइददि नोमगी पैसा थोक्ता मतंदा कयाम वाइ अखोइ याम शांति पामी चानिंगा लेसलक्तरे इसा लाइक तंबा फंगदरे नोमगी हिदैदा ड्यूटी तानबो होनाबदा अनाबा यावरे अदुना हाइबसे याम थुबा मतंदा शांति पुबिरा अकांदा अखोइना हिंमिनरिबसिदे कनो सुमाइना संदु लेता पामेबा तंदु लेताना इसा हाइसु जिंजु लाइक लाइसु तंबा फंगनबा थबक सुजबा मयाम सुहनबा फंगनबा निंग तंबसे बिबियु लेंगांगा या अथुबा मतंदा अखोइ मियंग जंजन बिराकांदा अखोइजे शांति पुबिरो हाइबसिनि आइन हाइजनि होय 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 am नोंगाइते को अखोइगी समाइना लेरिबा इमा मयाम इसे मयाम से राम नोंगाइते मोय खरा सिना त खुन गाइबनि जों अदो अखोइगी पाबुंग बिरेन होइना लेंगा कि असो सांगना हाय अथॉरिटी ना खरा यांगना मियंग जंजन बिरागा कांगलेपाक से इंग तकपा दो कांगलेपाक से बखा यांगना तंदु लेता बपु बिरो हाइना अखोइना जो हाय अथॉरिटी की मफमदा आई वीडियो की माइकी दे की हाइजेरी से जेंग इचनाव मयाम से कुकी खुलाई पाइबा मयाम सिगा अखोइ मिते इचनाव खुलाई पाइदबा चुमनगी लाइसेंस गन तरा खतंग पाइरगा असि मायोकननि एना मायोकनरिबनि अदो लिंजेन मिते इमा सिंगी मिते इचनाव सिंगी लिंजेन मयाम से मयामसो असुम थावना हापिउ अदो अखोइ मयामनसु असुम खुरंबा लेपा जादे कांगलेपाक से इंग तप्पा खरा जांगना पुबिरकना बायना अदो अखोइ असिगा लैरिबा खुनगी इचनाव सिंगबो याम थागतचरी असे जाम नकननि लैसे जेंग खामेनो की चिंगनि से मनिंगदा उरिबसे अखोइ हुजी खामेनो मनाक्ता लैबा इबदो नोंदो लारेन पाखंबगी असिगी लाइसेंस ममांग सेबा कम्युनिटी हॉल सिगा अखोइ इमा सिंग फमदा सेन ओइना अखोइ अगम बखरा सिनाजरमे हसिंग तरा खतनी यामदे आदा मनिंगदा आइगी मनिंगदा लैबा चिंगसे असि खामेनोकनी खामेनोकता ngarang nahan thokiba thodok इचनाव मयाम लैखिदबदो असे खामेनोक आबा चिंगदो आसिगा लैरे आदो आई उत्पा जारगति मखा ताबदो लके हुजी हुजी मणिपुर पुलिसना मफमदो ड्यूटी तारगा लैरी चंगबा पीगदरा पिरोइदरा खंगदिरी आदो मखादा सुम ओलके इचनाव मयाम होय ओजानासु असिगी मफम जे लाकपसिगा लनाय ओइना ओजाना मरनाय ओइना होजाइगी नतेसिना ओजाना होजाइगी थ्रुदा होजाइगी थ्रुदगी ओजानासु अंगम मतें खरा तौबिरे दो ओजाबो थागचरी बुदो पाखंबगी लाइसंगनी नोंदो लारेन पाखंबा असे सिगा अखोइ होजासिंग मयाम अमसु लेना हरन मजासिंगजु लेरी आदो अखोइ इमा हेंगै मोय अमुका मुसिगा निसाबन थोकनाखि इमा सिंगदो आदो दे खरमा हुजि लाकवा हौनारे जुजि नोंसुंगी रिलीफ कैम्प दा जौरे असे आदुगीदी खामेन रोकजो असिगा लेरे ngarang kapnagiba अखोइगी कुकीना मिते इचनाव सिंगना कापमना तौगिबा मफमदो असिगा लेरे खामेन रोकतो असिगा अखोइगी मणिपुर पुलिसना ड्यूटी तारगा लेरी मफमदai खरा नक्सलगा उटपा जारादि उटलके खामेन रोकनी अखोइने सियादे चिंगजे खामेन रोकनी से उरिबसे इचनाव मयाम तम नोइते हुजिक लाइसे इबदो नोंदेन लायन पाखंबगी अखोइगी लाइसंगदनी असेसिगा मोय कम्युनिटी हॉल ओइना सेमी आदो अखोइ सेसिगा हुजिक asi relief camp ni asiga akoi hojai dagi laga akoi angma mateng khara to jerunge na laini adugoi di asiga thangna na aina mayam da uchage leibese se khameno ki chingse siga leire ado khameno siga su akoina utpaja video khara uchara ke se khameno ni chinaw mayam khameno ki chingni si jengbiu ase akoi asiga akoi laini khameno tani ado asisina ibdo pakhangba nongdo laren pakhangba gi ase relief camp siga akoi lai bani huji huji फजग्रबा मफमनी अदो ओरसु होजिक तौइबा मतो मोंगसे खनबदा जाम नोंगाइते खामेलो जौरे खामेलो होजाइदे लाकपा ओजा प्रेम वखल सकुन चेलबनती अदो अंगंबा मते खजिक्ता पीबा ngambra जे हाइदना
ꯈ꯭ꯋꯥꯏꯖꯥꯏꯗ ꯇꯥꯔꯤꯕ ꯑꯁꯥꯝꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯟꯁꯤꯡꯁꯤꯅ ꯑꯉꯝꯕ ꯃꯥꯏ ꯃꯐꯝꯗꯒꯤ ꯍꯥꯏꯔꯒ ꯈꯖꯤꯛꯈꯛ ꯄꯨꯖꯔꯛꯂꯒ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯠꯁꯤꯟꯅꯖꯕꯅꯤ ꯃꯁꯤ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯊꯤꯕꯤꯒꯅꯨ ꯑꯉꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯉꯝꯕ ꯍꯥꯏꯕꯗꯨ ꯏꯕꯨꯙꯧꯅ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯤ ꯑꯇꯩ ꯍꯦꯡꯒꯦ ꯂꯣꯏꯅ ꯑꯁꯣꯝꯗ ꯅꯤꯁꯥꯕꯟ ꯃꯤꯊꯣꯛꯈꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯔꯝꯃꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯀꯧꯔꯤ ꯑꯩꯍꯥꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯂꯨ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯖꯤꯂꯥ ꯑꯁꯥꯝꯒꯤ ꯑꯩ ꯄ꯭ꯔꯦꯁꯤꯗꯦꯟ ꯐꯝ ꯄꯨꯖꯔꯤ ꯑꯗꯣ ꯏꯃꯥ ꯂꯩꯕꯥꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯖꯔꯒꯁꯨ ꯏꯃꯥ ꯂꯩꯕꯥꯛꯇ ꯊꯣꯛꯂꯤꯕꯁꯦ ꯑꯁꯤ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯃꯩ ꯊꯥꯗꯣꯛꯄꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯍꯥꯠꯅꯔꯤꯕ ꯇꯨꯝꯅꯔꯤꯕ ꯑꯁꯤ ꯇꯥꯔꯨꯕꯗ ꯑꯩꯈꯣꯏ ꯂꯩꯉꯝꯗꯦ ꯑꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯁꯤꯟꯊꯥꯁꯤ ꯂꯧꯈꯠꯆꯔꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯌꯧꯅ ꯑꯝꯇꯪ ꯌꯧꯖꯔꯨꯒꯦ ꯌꯦꯡꯖꯅꯤꯡꯕ ꯁꯤ ꯈꯥꯃꯦꯟꯔꯣꯛꯀꯤ ꯆꯤꯡꯅꯤ ꯏꯆꯤꯜ ꯃꯌꯥꯝ ꯑꯁꯤꯒꯩꯁꯤꯒ ꯂꯩꯔꯤꯕꯁꯦꯀꯣ ꯌꯥꯝꯅ ꯂꯤꯛꯄ ꯃꯦꯖꯣꯔꯤꯇꯤꯅꯦꯕ ꯃꯤꯇꯩꯁꯤꯒ ꯂꯩꯔꯤꯕꯁꯦ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯏꯃꯥꯁꯤꯡꯅ ꯇꯧꯔꯒ ꯑꯗꯨ ꯑꯁꯦ ꯈꯨꯟ ꯂꯩꯀꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯇꯧꯔꯒ ꯈꯨꯟꯁꯦ ꯉꯥꯛꯏꯕꯅꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯨ ꯌꯥꯎꯗꯒꯩ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯉꯥꯛꯏꯕꯅꯤ ꯑꯗꯣ ꯏꯃꯥ ꯃꯌꯥꯝꯁꯤꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯈꯥꯃꯦꯟꯔꯣꯛꯀꯤ ꯆꯤꯡꯗꯣ ꯑꯗꯨꯏꯗꯨꯒ ꯅꯣꯡꯖꯨꯝꯗꯣ ꯑꯗꯨꯒꯤꯗꯨꯒ ꯃꯌꯥꯝꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕꯀꯣ ꯑꯗꯣ ꯑꯁꯤꯒꯅꯤ ꯆꯪꯉꯤꯕꯗꯣ ꯑꯗꯣ ꯃꯈꯥ ꯇꯥꯕꯗ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯪꯉꯔꯣꯏꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯝꯐꯥꯜ ꯏꯁꯠ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯍꯧꯖꯤꯛ ꯈꯥꯃꯦꯟꯔꯣꯛꯇꯅꯤ ꯈꯥꯃꯦꯟꯔꯣꯛꯀꯤ ꯃꯐꯝꯗꯣ ꯌꯧꯔꯒ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯂꯨꯔꯅꯤ ꯑꯗꯨꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒꯅꯤ ꯆꯠꯂꯤꯕꯁꯦ